Imis Paodam tabiri ba khwai punama Reena Naorem na taram na okchari loinana khurumjari ngasigi maroiba pauda State asida hokiba pung kunmari da mioi chani taragataru COVID-19 positive oiba thengnakre mioi taret na laicharasina laikidre Manipur Legislative Assembly ki Speaker Waikem Channa Mini Sports Complex sana na ba ureb uyung tamkre loinana World Disabled Day thoram pangthokre Mapung aiba paumu pizri Manipur da hokiba pung kunmari asida general population dagi mioi chamaga maudra Central Armed Police Force CAPF dagi personnel kungataruk apunba mioi chani taragataruk nauna positive oiba thengnabadagi state asigi COVID-19 confirmed case lising kungataruk subna humudraga humdoi sukre mioi tarena lekhidabadagi apunba sikhibagi masingna chahum sumna taruk amadi mioi chamaga maudra humdoina discharge tawkibadagi apunba recover tawkiba masing lising kungani thoi chanipal nifu nipal amadi active case tana mioi lising ani chamapal taraga mapal leiduna Manipur gi recovery rate chada marifuga taret dasmik taruk ahumda leire ngasi nauna COVID-19 positive oiraba mioi sing adudi RIMS da nifuga mapal Jenims da humudraga nipal Imphal East Jiban Hospital Nazareta amamam Imphal West da taraga mari Siza Hospital RD Wing Noneda mari Christian Hospital Advanced Hospital Ras Medicity Thawal amadi Kamjong da aniani Eastern Diagnostic da ahum Bisnupur da manga Kaching da kun Tamenglong da taramathoi amadi Babina Diagnostic da tara thengnaki Nauna positive oiraba general population gi mioi sing adu local ngaktani makoi punamak laukhatuna COVID care facility fanghangbaga loinana medical precautionary measures sing laukhatkre ngasi leikhidraba mioi taret aduna Imphal West gi nupa ahum Imphal East gi nupa ama nupi ama Thawal dagi nupa amaga Bisnupur dagi nupi amagani hairi Hokiba pung kunmari asida Kaching district da general population gi mioi taruk nauna COVID-19 positive oiba thengnare makoi taruk asi tharaga district asi gi apunba COVID-19 confirmed case masing chatruk humudraga mathoi sukre district asida mioi taruk laichadasina sihankhre containment zone oina mafam mapal leiri Kaching da hangliba COVID care center da COVID patient kuntraga nipal layingli patient yangkhai mathoina tongan mafam singda thamle mioi lising amaga chahum tara mathoina Home quarantine tawduna leiri haina ngasi nungtil pung ani fawbada leikiba Kaching district ki COVID update report ta palli COVID-19 laichana mioiba samaj amadi hiram kudingda akaiba pirakleba asida education system dasu asuki matik sohallakliba asidagi kharamakhay kanba ngamnabagi pandamda Kaching Kunai Chokhat Hanba Lob KKCL amadi Naha Singi Kongthangna Sinduna Laichadasi Ngakthoknaba Akanghai Singna Piriba Pautak amadi SOP Mapung Fana Illaga Haisis LC Thagadaba Sing free coaching class Pangthoklagani Hairiba free coaching class ase COVID-19 Laichat Manung asida imungi later lairaba maram oiraduna online class yawba ngamhaudraba amadi coaching chachaba ngamdraba government school gi mahiroi singi Khanduna Siliba class asida saruk yaningbasingna KKCL gi amadi nahasingi khongthangi members singdagi chaliba thasigi tang 12 fawbada paw farakpa yagani haina KKCL amadi nahasingi khongthangi general secretary amadi admin na punna thadropa serulda kangalakli Primary Health Center Moregi MO in charge Dr. KH Santikumar na luchingba team amana ngasi Technopal District ki manung chana leiba Indo Myanmar ngamkhai paringda Kundaba CH Technopal Village da free health camp ama pangthokre camp atuda angang singda immunization hidak kapthokpa mironbi mama singda hidak kapthokpa COVID-19 laichat ki matangda awareness pibaga loinana khunja singda face mask yenthokre ngasigi camp atuda lemna hidak langthak kaya supiki Camp atuda More Block के RBSK की Dr. Vidya Lakshmi Special Malaria Unit की MHW Kishan Chappa Bongmoy PICSC की staff सिंह यावकी Camp adu hawdokpada CH Technopal की निंगथौगी लोइनबिदा PIC More की माइकैदगी लैखिद्रबा निंगथौगी मिंगदा चंबा खुदोल अमसु तमकी
Rotary Club of Polo City Imphal Fortis Scots Hospital New Delhi ga khusam chatharakiba COVID-19 special project ka mari leina ngasi su kumbi terakong lamlong gi senior citizen Santi Ashramda ningthamthagi kambal chana thakna ba hawai chengwai amadi face mask hand sanitizer sing yanthokre amasung thanga chairalakpa community hall da hand sanitizer amadi face mask na chingbasu yanthokki Chatharakliba Thoromaduda Rotary Club ki Hanagi Assistant Governor Thangjam Arun Club ki President Joshi Sharma amasung Hanagi Rotary Club ki President Saruyaki Hanagi Rotary Club ki Assistant Governor Thangjam Arun amasung Club ki President gi warolda ngasi piriba polam sing ase ahal singna amadi miyamna aujek wairiba COVID-19 na singa thoknaba honabada kharadang wairasu mateng pangjabani haiki Singjamai Waikhom Lekai gi WVSD ground da mini sports complex sanana ba Manipur Legislative Assembly gi Speaker Waikem Channa urep uyung tamkre Waikhom Lekai Volunteer Society for Development WVSD na sinduna WVSD gi ground da pangchokpa thoromaduda Waikem Channa hai hojik lamdam asida hangba sanafam sing leisalaktre hangba sing community hall na ayamba mahut sinkre adubu Waikhom Lekai gi praja singna sanabung ama Semgatnaba honarakliba asi afaba khongthang amani Khelo India gi makhada Waikhom Lekai gi football asi semgatnaba proposal thakre soidana hairiba ground asi semgatpagi ayaba pirakani haibagi thajaba thamladuna mahangna hai hojik semgatkatoriba asida lekai asigi miyamna khumang yangsinnaba honabada mateng pangsinbiyu haina phongdokki Langthabal Kendra gi MLA Karam Shyamna haikre machasingna afaba thabak tawbada mama mapa singna encourage pibi ba darkar lei maduda tungi mirol bu afaba mirol lakpa ngamgani thajaba lei migi mangnaba fatanaba tawrubagi drug karbar masa masagi ta khalakpa maduna tungda kari lakani khanbada sigumlaba mayam ama lakpa matamda aikhoigi narol singi tungi punsi kari oirakani khanbada asuki matik rajniti tawwa misak ama oina aikhoina nungnangba fawi mama mapa singna macha singbu kupsen senaraga aigi icha kari tawri kadaida chali kanaga tinari makoibu karamna Maram mokpa mioi ohengatabage haiba asi aikhoina khanba darkar lei icha singna phaba thabak tawrakpa matamda aikhoina encourage pibidrabadi makoida thabak tawningbagi ithil fauri tawge khanbagi intention ne aikhoina darkar leiribani haiki wafam asi lilong chajing mairel kulda nauna sabai budau putibagi sanglen sangaduna hangdokpagi thoramda shyamna phongdokibani thoramadudha lai committee gi mihusing laisang sabada changba achangba senpham puthokiba MLA gi machanupa Karam Golmet yauna khungi maruiba miyoi singna saruk yaki Manipur da leriba mama mapa singsina masa singsina afaba thabak tarupa kanda afaba bu oragadi laitalargi mateng pangge bu harasu development gi thabak tawge bu haragasu sumba thabak singge tarupa kanda akoi mama mapa singsina encouragement pi darkar lai adugo matam amada ngasidi akoi gi tungi hauraiba narul singsi afa phaba wakalon khalani afa phaba thabak tawhani maduna tungi mirol se afaba mirol ama lakpa ngamgani haibagi thajabadu lai Laisang asi sabada achangba senpham puthokkiba Karam Golmetna phongdorokibada laisang asi mafam asigi yamna maruoiba layama oina khunjasingna longnabana masak thokpa laisang ama oina semjinnabagi apamba leirakpadagi lai committee ga khosamnaduna sakibani haiki laisang asi sabada maruoina thodang laukiba amadi laisang asibu sabasingda achamba khudol pot piduna ikai khomnaki Cradle for Disabled Union Craftdo Imphal East na sinduna World Disabled Day gi thoram ngasi Yairipok Tulihal awang lekai da pangchokre thorongi athoiba mitunglen gi warol piraduna Mahila Morcha BJP Manipur Pradesh ki President su eriba Tulihal Jila Parishad ki member ke Inaucha Devi na hai Malem asida hingminari bai khoi masen amatani amana amagi mateng pangnaduna hingminagadabani differently able singna tawba ngamba thabak kaya able singna tawba ngamdaba kaya su lei haiba aikhoi khudingmakna khangminnaraba wafamni makoibo aikhoina hanthana khalloidabani Bharat Sarkarna amadi Manipur Sarkarna scheme kayagi khuthangda makoida piriba kanabasing ase fanghanduna manaba chawkhatpa khunai ama seminase haiba wafam thamki ngasigi thoram maduda differently able singda cheng hawai tawel na chingba polam kaya su khudoloina piduna pungning thawatki Chief Minister ki swadara basing kiteng bang hai na tum bakoi scheme ma se hodokre masi koi association china su lai ba member ni ma ka su na si pangna ba
होनाबिरमगनी फंगसु मयाम यावंगनी अदुगा अखोगी फंगनब यावंगसु अखोई मसे तानरगा मदु अखोगी सरकार ने खुद पीरिबो खुदोंचाब Manipur Pradesh ki Congress Committee MPCC ki President Moirangthim Okendrona luchingduna party asigi luchingba ama oirambada natana Manipur lenga ki Cabinet Minister su oibiramba Laisram Nandakumar na lekhidabada awawa phongdokpa mifam ama party ki office ta ngasi pangthokre CLP ki leader oibo bi CWC member kaikhangam MLA O Suraj Kumar ex MLA T Mangibabu Dr KH Ratan Kumar yauna MPCC ki thaupuba sing yauna pangthokhiba mifam aduda minute ani tumina leptuna mapugi leikolda ingna tamna leirunaba thauni jaki MPCC ki General Secretary Admin Hareswar Gwaswami na Lekhidraba Nandakumar na pangthoklamba thabak thoram sing nahunana singthaki mifam aduga mari leinana CLP ki leader oibo bina hai Congress Party ki senior leader oibata natana Education Minister Faubada oiramlaba misak amana lekhidabada party ki maikaidagi nungaitaba phongdokchari party sigi tiketa ahumlak karaktuna miyangi chawkat thorang kayada mayok yarammi mahangna lekhidaba asi party asigi tanatana state asigi legislature amadi lawyer singisu mention bangamlaroidaba mangjabani mifamatugi tungda President M Okendrona luchingduna lekhidrabagi singjubung lerakta leba mayumda chatuna lekhidrabagi imung manungna nanghoriba awabadasu saryaki Bharatiya Janata Party BJP gi maning tamlaba lomi mapangal leiraba lomi haiba pandam asida BJP khangabok mandal nasinduna khangabok assembly constituency gi oina ngasi constituency asigi manungda leiba sangai yumfam Pulai Pokpi Kaithilda Lomi gi Nomit Kisan Day 2020 ki thauram ama hodokre thauram adu da BJP Manipur Pradesh ki Vice President RK Somorjit BJP Manipur Pradesh ki Intellectual Cell gi convener Sasikanta BJP Khangabok Mandal gi President L Tomba Kuman BJP Manipur Pradesh ki Hanagi Vice President Oiramba Thokchom Jatumani Singh Khangabok Jila Parishad ki member KH Rajmohan Singh Khangabok Part 1 Jila Parishad ki nominee Pradhan N Lakpa Singh Part 2 ki Pradhan S Opendro Singh amasung Part 3 ki nominee Pradhan M Manglem Jao Singh na thoiba mitunglen oina daistapam ki ngasigi thauram aduda Khangabok AC gi sangayumpham Part 1 Part 2 Wangbal Uyal Nepra Company Khangabok Part 1 2 amadi 3 Lamding amadi Samaram na chingba polling Singh degi Lomi Singh na saryaki Thongju Assembly Constituency ki manung chanba okram chuthekta leiriba kaithel sang ngasi Thongju Kendra Tengbang Lob TKTL gi Chief Patron Seram Niken gi liching makhada semjin sajin kre TKTL gi volunteer Yankhai Romna Naharol Yaifa Thorang Club ka khusam naraga chathakiba thauram aduda kaithel sang semjin sajin baga loinana rang sangki amadi mai semki thauram ase Clean Thongju Mission gi Sarwama oina TKTL na paikhat pathabakni masi makhata nasu Assembly Constituency asigi tongan mamafam singda chathakigani haina TKTL gi Chief Patron Seram Nikenna phongdorakli Mainam Borona iba Upanyas Madam Anisuba Kunam ngasi Manipur Press Club da Fongkre ngasi thauramatu da Professor L Joy Chandra Singh amadi Professor N Joy Kumar Singh na thoiba mitunglen amadi thauromapu oina saru yaki baga loinana Dr Lanchen Bamaitena Lairagasi Matanga Wangangki Manipur Home Guard Employee Welfare Association gi President Y Mangina Haikrek English Singamaga Chamapal Nifu Tarukta Linkhatkiba Home Guard Ngasiri Chahi Yankai Gataret Sure Manipur Dasu Ingso Singamaga Chamapal Nifu Gataruki Matungda Home Guard Linkhatkibani Aduga Rising Day Thoramasi Manipur Home Guard Welfare Association Aikoi Oijaba Home Guard po nungsijaba thajaba duna thoromasi pangthoklibani thoromasi yamna mapung fana Home Guard ki leiriba member listing ani henbana pullaga CM VIP sing yauna pangthokningbadi adubu COVID-19 amara moiraduna pangthokpa ngamdre ing listing ani kun asigi January da makhoigi hangatkhiba tolop listing taraga nipal chatruk marifuga mapal fangadaba adu laibak thibadi COVID-19 amara moiraga tha tara suraba phawbada phangdana leiri Prime Minister Narendra Modi na COVID-19 gi haudokiba jan andolan adu mapangal kalhanba amadi masibu support tawba oina ngasi amjuda hand sanitizer amadi mask khudol tambani haiki wapamase Home Guard linkhatkiba chahi yankai ga tarit suraba rising day gi thorom ngasi Manipur Home Guard Employees Welfare Association Sinduna Manipur Press Club da pangthokibagi President Member oina saryakiba Association gi President Waimangina phongdorakibani thoromatu da Vice President Tombi amadi P Chandrakumar
Battalion Commandant M. Tikendrajisu President Member Oiki Hari. Sida, Honorable Prime Minister Modi ji na haudoiba Jan Andalon haibaduda strengthen to madung mapang kalanba amasung maduda support to boina koina ngasi se media gi sinau singda media person singda koina amjuda angamba sanitation gi macha kha jo pai sigi mapo rising day sigi mari lena koi khara donation tawjage khara ju mateng pangjage haibagi thoram adu tani ngasi maroi ko kai IRA IRA Finance की Managing Director Y Irabantana December 15 फावगी मनुंगदा IRA Investor Group की वारी सानाना नबा सिनबिराउ नतबा तारगदी मखाताबा थोनिंगदबा थौदोकसिंग थोलकपा याय हाइना ngasi Manipur Press Club ta pangthokpa पाउमिसिंगा उनाबदा IRA Investor Group की Secretary Y Simon na phongdorakre mahana hai COVID-19 na pandemic asina maram oiraga matam sangna thabak thoram pangthokpa yadana leiruraba matungda handakta Financial Institution hangduna thabak thoram chatlaba hokre adubu IRA Finance ki oina ngasi fawbada office ki thabak chathadaba maramna investors singi phangadaba senpham phangdana leire hiramasi ki matangda IRA Finance के MD Y Irabantaga Pau Faunabada Honabasu Fangdre aduga investors singna wana tungsin jaba senpam sing thamjinduna madudagi lakpa interest na yumpuba kayama yauri masibu taraina lobagi mawongda lotpa manba sina maram moiraga investors sing khoishaunare office da chalubadasu staff amata leitre maramasina piriba matam fawgi manungda wari sanana ba MD na hona birau haina mana phongdorki कोई दिसंबर की तांजा वहाँ वाप की मनुदा कोई कमिटी की मेंबर सिंह जिसका उन्होंने बा सिंबी रहो अगर मासिदा का इन्हीं सिंबी रखता बता आगे दी फतरम दलता हो मैं हम थोड़ा कोई आए या वाला तांजा रगा हुआ वाला तुझन जरगा मरुप फंगा मसो लो लौटो जरगा थम्बा पिछा में आमम सुझावी थागी इंटरेस्ट का लाचा बदना इमुंग पुनवा नहीं फी थी ना बस आथो ना बस तो में आमम सुझावी अदुगो हाई बापों से कशुदा इतना या लाइना खंड की मौंदा लोट पे की मौंदी तो Approved waiting list candidate Manipur Police Constable 2013 Vets ki Wangangloi Rohit Naorem na haikre English ngani tara humdoi gi Police Constable lobo gi fal haidoktuna process loirabasu ngasi fawda join tahondana leire lakliba December gi 15 fawgi manungda process tawbiduna join tahondrabadi mathang numitagi akan bakhongjang changsilagani haina wafam asingasi ayu press club ta pangthokpa paumi singda phongdorakibani mahana makha taraduna matam khara Tenglabasu Tengna Hokiba Jun Kunga Mangada Cabinet na approve Taubirakpadagi Damakdi Lengaga Sibu Tagachari Adumakpu Chahini Pal Mapung Faraklaba English Ngani Tarahumdoi waiting list candidate Sing Budi join Tahon Bidana Tambiri Maramaduna English Ngani Tarahumdoi gi candidate Singna Amata Oina Warep Laujaraga December Taramanga Fawgi Manungda join Tahon Bio Haina Lengata Appeal Torakli Masi Fawda Tabakta Ontok Piraktrabadi Akan Bakongjang Kaya Sangsilagani Haiki COVID-19 की पेंडेमिक COVID-19 की इराम रास्ता कोई ना तीन तन्ना कोई ना हाइजर अगर सोचा तो बिरकनी है भी वाकंदा सुकुल ले जावा अदोदा सरकार की मार्केट की दिक्कत वो प्रोसेस हम तो जथा दना थम्बी बजे कोई मस्जिद कोई खाम के पंखिया दो कोई लाथों ले अदोना कोई 15 दिसंबर की ममांगा अखोगी मखाता ना वालोरी वो प्रोसेस नसी जथा भी दबा तारगती कोई सिंग तम बुल्लगा कोई अकल वेजिटेशन जथा जरगन Infal iski manung channa leiba kongba khetri lekai Maria Chanu Pangambam Femina Miss India Manipur 2020 khalakle hairiba contest asida state winners kuntraga mathoigi manungdagi changing kaya tawduna finalist taraga mangana grand final gidamakta mathang chahi English ngani kunga mathoida Mumbai da pangthoknabagi damakta khangatkadoribane mahak ase Miss Art India 2020 gi second runners up ki mingthol phangkibada natana Miss Art India Eco Angel 2020 gi title su phangkiba laikre Miss Popularity ki subtitle su phanglaki mahaki apokpagi mingna Pangambam Naubi Meitai amasong apokpigi mingna Pangambam Tondon Leimane Ningsing Bayai Maria Chanu Pangambam Meitai Chanu 2018 gi second runners up suni Bangladesh na hanba Preferential Trade Agreement PTA Bhutan ga kuyek pinakre mase
Bangladesh ki oinadi malemgi leibak amaga khuyek pinaba hanbani aduga yanachi adu ngasi tawnakibani Bangladesh ki maikaidagi Commerce Minister Tipu Munsina aduga Bhutan gi maikaidagi na Economic Affairs Minister Lienpo Loknath Sharmana khuyek piki leibak ani gi marakta diplomatic ki wari Mari Lainarakpa Chahi Yankai Surakpada Taunakiba Yanachi Adu Bangladesh ki Dhaka da Khuyek Pinakibani Ing Solisingama Chamapal Humudra Matoida Bangladesh bu Ning Tamba Lebak Ama Oire Haina Ihan Hanna Sakang Kiba Lebak Bhutani Indiana Ani Suba Lebak Oiki Aduga PTA gi Makhada Bangladesh ki Product Chama Bhutan da Duty Free Access Oiragani Bhutan dagina ITM Kuntraga Mari Duty Free Oigani Hairi Bangladesh ki Product Singi Manungda Limon gi polam sing angang gi firol sing aduga nipa gi khongrau jacket na chingba yauri Bhutan dagi na fruit juice koi jellies amade limestone na chingba yauri lebak ani gi marakta laloliti ki value ase US dollar million yankai rong gi oigani hairi American pharma giant Pfizer na lebak ase gi drug regulator drugs controller general of India DCGI dagi coronavirus vaccine season nabagi ayaba launaba taknarakli vaccine ase United Kingdom amade variant season nanabagi sem saba loirabani hairi asigumlaba haijarakpa ase India gi ri hanbane lebak ase da vaccine ase Pusilakpa amade yonba yanaba Pfizer na haijarakibane aduga DCGI na haikibada Pfizer CT18 gi COVID vaccine India da yonba yahanbiyo haina tharakiba darkhasne Anova Drugs and Clinical Trials Rule 2020 gi makhada tharakpa darkhas adugi numit maudrani gi manungda warep lauraba yai hairi Sanabagi pauda Hero Indian Super League ki ngase Numidang wairam pung manga tarakpada sanakiba tara Nepal suba match ta Mumbai City FC na Odisha FC bu ani soino da maiti ba pikre Super League asigi tara mapal match ngasi numidang pung 8 minute kuntra tabadagi Fatorda Stadium da FC Gawaga Kerala Blaster FC ga sanaba haukre hayeng December tang 8 ki numidang pung 8 makai tabada Jamshedpur FC ga ATK Mohan Bagan ga sanargani Aroibada Marui Pau Mohan na Pizari State asida hokiba pung kunmari da mioi chani taragataru COVID-19 positive oiba thengnakre mioi taret na laicharasina laikidre Manipur Legislative Assembly ki Speaker Waikem Channa Mini Sports Complex sana na ba urep uyung tamkre Loinana World Disabled Day thoram pangthokre Ngasi damaktari mes Paodam loisinjari myam mo na krumjari